Thꯥꯏꯅ ꯃꯃꯥꯡꯉꯩꯗ ꯄꯤꯛꯂꯕ ꯈꯨꯜ ꯑꯃꯗ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯐꯩ, ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕꯅꯤ꯫ ꯅꯣꯡꯃ ꯃꯄꯥꯅ, "ꯏꯕꯦꯝꯃ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯦꯡ ꯈꯖꯤꯛꯇ ꯅꯤꯔꯨꯒꯦ꯫ ꯂꯥꯏꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯏ ꯍꯥꯏꯅ ꯇꯥꯏ, ꯈꯨꯜ ꯄꯨꯝꯕꯅꯁꯨ ꯍꯥꯏꯅꯩ"꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯇꯕ ꯃꯔꯝꯅ ꯂꯨꯍꯣꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ "ꯃꯇꯦꯡ ꯑꯗꯨ ꯄꯤꯕꯤꯔꯛꯑꯦ ꯐꯔꯦ, ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯐꯔꯦ" ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯡꯅ ꯂꯥꯛꯄ ꯃꯔꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯋꯥꯔꯁꯨ ꯉꯁꯤ ꯌꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯉꯝꯗꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯥꯛꯂꯣꯝ ꯄꯨꯊꯣꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯎꯃꯪ ꯑꯗꯨꯗꯒꯤ ꯌꯣꯡ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯛꯂꯦ, ꯆꯥꯛ ꯆꯔꯥ ꯑꯃꯇꯪꯗꯤ ꯑꯩꯕꯨ ꯄꯤꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯌꯣꯡ ꯑꯗꯨꯗ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯔꯥ ꯍꯦꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄ ꯃꯔꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯕꯒ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛꯅꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯅꯕ ꯁꯦꯜ ꯂꯩꯇꯕ ꯃꯔꯝꯅ ꯂꯨꯍꯣꯡꯕ ꯉꯝꯗ꯭ꯔꯦ, ꯏꯅꯤꯡꯊꯧꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯀꯌꯥꯝ ꯇꯧꯈ꯭ꯔꯦ, ꯑꯃꯇꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ "ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯎꯈꯥ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄ ꯆꯥꯛꯌꯨꯝ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯌꯣꯡ ꯑꯃ ꯎꯃꯪ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯃꯍꯥꯛ ꯆꯥꯛ ꯌꯥꯝ ꯆꯥꯗꯕ ꯀꯨꯏꯔꯛꯂꯦ, ꯃꯍꯥꯛ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯨꯝ ꯑꯗꯨ ꯃꯍꯥꯛꯇ ꯄꯤꯖꯊꯣꯛꯂꯝꯂꯦ ꯍꯥꯏꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ, "ꯅꯪꯅ ꯆꯔꯥ ꯍꯦꯟꯕ ꯃꯈꯩ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯃꯗꯤ ꯆꯔꯥꯝ ꯆꯥꯗꯠꯅꯕ ꯌꯣꯡ ꯑꯗꯨꯕꯨ ꯀꯟꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯑꯩꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ" ꯍꯥꯏꯅ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯑꯐꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅ ꯀꯣꯅꯨꯡꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯤꯌꯨ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ꯫ ꯅꯪꯒꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯦꯡ ꯐꯪꯒꯅꯤ, ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯤ ꯋꯥꯠꯂꯣꯏ꯫ Thank you everyone for watching.